ꯀꯥꯟ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯂꯣꯛ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯀꯃꯦꯟꯁꯤꯡꯗꯣ ꯐꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯨꯇꯤ ꯊꯣꯛꯄ ꯃꯇꯝ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑꯒ ꯂꯩꯌꯦ ꯑꯗꯣ ꯍꯌꯦꯡ ꯑꯩꯅ ꯆꯠꯂꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯚꯤꯗꯤꯑꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛꯁꯤꯡ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕ꯭ꯂꯣꯛꯁꯦ ꯈꯤꯇꯪ ꯔꯦꯁꯇ꯭ꯔꯤꯛꯁꯟꯗꯤ ꯂꯩꯌꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯁꯦ ꯄꯦꯁꯦꯟꯒ ꯅꯝꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯟꯁꯀꯨꯝꯕ ꯇꯤ ꯕ꯭ꯔꯦꯛꯀꯨꯝꯕ ꯑꯗꯒꯤ ꯅꯔꯁꯤꯡ ꯀꯥꯎꯟꯇꯔꯗ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯕ ꯃꯇꯦꯛ ꯃꯇꯦꯛ ꯍꯦꯟꯑꯣꯚꯔꯒꯨꯝꯕ ꯄꯤꯕꯒꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯏꯟꯗꯤꯌꯥ ꯒꯦꯠꯀꯨꯝꯕ ꯂꯣꯇꯁ ꯇꯦꯝꯄꯜ ꯀꯩꯀꯩꯅꯣ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯔꯦ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯀꯃꯦꯟꯇ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯍꯣꯏ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯆꯠꯄꯨꯗꯤ ꯆꯠꯇꯥꯔꯒꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗꯣ ꯐꯔꯛ ꯇꯥꯗꯅ ꯑꯩ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯪꯗ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯊꯪꯗ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯑꯋꯥꯔꯁꯦ ꯀꯌꯥꯅꯣꯅ ꯍꯪꯉꯛꯄꯗꯣ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯅ ꯅꯔꯁꯤꯡ ꯁ꯭ꯇꯥꯐꯀꯤ ꯗ꯭ꯌꯨꯇꯤ ꯑꯋꯥꯔꯁꯦ 6 ꯑꯋꯥꯔꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯗꯕ ꯖꯦꯅꯔꯦꯜ ꯁꯤꯞ ꯆꯠꯄ ꯀꯥꯡꯕꯨꯒꯤꯗꯤ 7 ꯑꯋꯥꯔꯁ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗꯨꯗꯤ ꯑꯩ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯂꯔꯤꯗꯤ ꯐꯪꯉꯦ ꯐ꯭ꯔꯦꯁꯔꯒꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦ 1 ꯏꯌꯔ 2 ꯏꯌꯔ 3 ꯏꯌꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯂꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯃꯨꯛ ꯁꯦꯂꯔꯤ ꯑꯣꯏꯌꯦ ꯍꯥꯏꯕꯗꯤ ꯑꯥꯏ ꯁꯤ ꯌꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯆ ꯗꯤ ꯌꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯔꯤꯛꯁ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯨꯝꯕꯗ ꯊꯕꯛ ꯇꯧꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯁꯤ ꯄꯥꯝꯃꯦ ꯑꯗꯨꯒꯨꯝꯕꯗꯤ ꯁꯦꯂꯔꯤ ꯈꯤꯇꯪꯁꯨ ꯑꯗꯨꯝ ꯆꯥꯎꯋꯦ ꯏꯃꯥꯔꯖꯦꯟꯁꯤꯒꯨꯝꯕꯗ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯁꯦꯂꯔꯤ ꯆꯥꯎꯋꯦ ꯑꯗꯨꯒ ꯋꯥꯔꯗꯀꯨꯝꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯔꯛꯄꯁꯤꯡꯗꯨꯗꯤ ꯁꯦꯂꯔꯤꯁꯦ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯋꯦ ꯇꯣꯔꯕꯣꯠ ꯑꯃ ꯄꯥꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯊꯥ ꯑꯃꯗ ꯅꯥꯏꯠ ꯁꯤꯞ ꯀꯌꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯑꯃꯗ ꯅꯥꯏꯠ ꯁꯤꯞꯁꯦ 10 ꯂꯩ 10 ꯅꯥꯏꯠꯁ ꯑꯣꯏꯒꯅꯤ ꯊꯥ ꯑꯃꯗ 1 to 15ꯒꯤ ꯃꯅꯨꯡꯗ 5 ꯅꯥꯏꯠ ꯑꯃ ꯀꯚꯔ ꯇꯧꯔꯅꯤ ꯑꯗꯨꯒ 15 to 30ꯗ 5 ꯅꯥꯏꯠ ꯑꯃ ꯀꯚꯔ ꯇꯧꯒꯅꯤ ꯇꯣꯇꯦꯜ 10 ꯅꯥꯏꯠ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯖꯗꯦ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯋꯥꯀꯤꯡ ꯗꯤꯁꯇꯦꯟꯁꯄꯨꯗꯤ ꯑꯣꯏꯗꯦ ꯈꯤꯇꯪꯕꯨꯗꯤ ꯊꯥꯞꯄꯦ ꯇ꯭ꯔꯦꯚꯦꯂꯤꯡꯁ ꯑꯩ ꯑꯣꯇꯣꯒꯨꯝꯕꯗ ꯆꯠꯂꯦ ꯏ ꯔꯤꯛꯁꯥꯒꯨꯝꯕꯗ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯒ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯅꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯒꯦꯟ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯁꯤꯗ ꯊꯕꯛ ꯇꯧꯕꯅꯗꯤ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏ ꯏꯁꯥꯒꯤ ꯂꯣꯟ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯤꯡꯗ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯏ ꯂꯣꯜꯂꯤ ꯈꯪꯉꯤ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯅꯤꯡꯉꯦ ꯊꯕꯛꯀꯤ ꯐꯪꯗꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯣ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯅꯦ ꯑꯗꯣ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯦ ꯍꯥꯏꯖꯒꯦ ꯑꯃꯨꯛ ꯁꯨꯇꯤꯗ ꯑꯩꯅ ꯍꯦꯟꯖꯥꯡ ꯈꯔ ꯊꯥꯔꯝꯕꯅꯦ ꯃꯌꯥꯝ ꯌꯦꯡꯁꯦ ꯌꯦꯡꯉꯨ ꯁꯤꯅ ꯂꯩꯅꯤ ꯁꯤꯗ ꯂꯩꯅꯤ ꯑꯩꯅ ꯊꯥꯔꯝꯕ ꯈꯥꯃꯦꯟꯅꯤ ꯃꯔꯣꯏꯁꯦ ꯄꯥꯟꯗꯤ ꯄꯥꯟꯈ꯭ꯔꯦꯗꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯄꯥꯟꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯗ ꯂꯩꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯀꯩꯑꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯅꯠꯇꯦ ꯀꯩꯑꯕ ꯅꯄꯥꯛꯄꯤ ꯑꯗꯩ ꯁꯤꯁꯨ ꯅꯄꯥꯛꯄꯤꯅꯤ ꯁꯤꯅ ꯅꯥꯀꯨꯞꯄꯤꯅꯤꯗꯣ ꯀꯥꯁꯨꯅꯤꯟ ꯍꯣꯏꯗꯒꯤ ꯆꯔꯥ ꯄꯨꯔꯛꯄꯅꯤ ꯐꯖꯕꯅꯦ ꯆꯥꯎ ꯂꯩꯔꯝꯕ ꯃꯄꯥꯟꯒ ꯁꯥꯠꯂꯤꯗꯣ ꯁꯣꯝꯗꯁꯨ ꯈꯔ ꯈꯔ ꯊꯥꯕꯗꯤ ꯑꯗꯨꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯥꯀꯨꯞꯄꯤ ꯈꯛꯇ ꯉꯥꯏꯔꯦ ꯅꯣꯡ ꯐꯥꯗꯣꯛꯀꯣ ꯑꯗꯨꯝ ꯂꯦꯜꯂꯒ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯔꯦ ꯑꯗꯣ ꯗꯣꯂꯥ ꯃꯊꯛꯇ ꯊꯥꯕ ꯅꯄꯥꯛꯄꯤ ꯂꯩꯔꯦ ꯁꯤꯅ ꯁꯥ ꯃꯔꯣꯏ ꯑꯗꯒꯤ ꯁꯤ ꯃꯌꯥꯡꯕ ꯁꯤꯁꯨ ꯈꯥꯃꯦꯟꯁꯦ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯈꯥꯃꯦꯟꯁꯦ ꯍꯧꯖꯤꯛ ꯍꯦꯛꯑꯗꯕꯅꯦ ꯈꯥꯃꯦꯟꯁꯦ ꯍꯦꯛꯇꯠꯂꯁꯤ ꯁꯤꯗ ꯄꯥꯜꯂꯦ ꯑꯗꯨ ꯍꯦꯛꯑꯁꯤ ꯐꯨꯀꯟ ꯅꯝꯗ꯭ꯔꯣ ꯀꯥꯟꯅꯗ꯭ꯔꯥ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛꯇꯅꯤ ꯊꯥꯏꯁꯦ ꯀꯣꯝꯄ꯭ꯔꯦꯛ
ꯂꯩꯁꯤꯅ ꯀꯣꯂꯝꯅꯤ ꯀꯥꯡꯍꯧ ꯆꯥꯕ ꯊꯥꯖꯔꯝꯕ ꯑꯗꯨꯝ ꯀꯥꯟꯅꯕ ꯋꯥꯟꯇꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯁꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯍꯥꯏꯕꯗꯤ ꯅꯔꯁꯤꯡ ꯁ꯭ꯇꯥꯐꯁꯦ ꯃꯦꯜ ꯐꯤꯃꯦꯜ ꯁꯦꯂꯔꯤꯁꯦ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯂꯔꯤꯁꯦ ꯑꯗꯨꯝ ꯐꯪꯉꯤ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯅꯔꯁꯤꯡ ꯁ꯭ꯇꯥꯐꯁꯦ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯃꯌꯥꯝꯅ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯇꯦꯜ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯣꯏ ꯇꯧꯋꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯍꯣꯁꯇꯦꯜ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯋꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯛꯇꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯋꯦ ꯑꯗꯣ ꯅꯨꯄꯤꯒꯤꯁꯦ ꯑꯟꯗꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯌꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯊꯛꯇ ꯇꯣꯞ ꯐ꯭ꯂꯣꯔꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯤ ꯑꯗꯨꯅ ꯂꯣꯏ ꯇꯥꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤ ꯆꯪꯕ ꯌꯥꯏ ꯅꯦꯛꯁ ꯌꯔꯗꯒꯤꯗꯤꯀꯣ ꯂꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯂꯣꯏꯔꯒꯗꯤ ꯐꯤꯃꯦꯜꯒꯤꯁꯨ ꯍꯣꯁꯇꯦꯜ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯗꯦꯜꯂꯤꯗ ꯅꯔꯁꯀꯤ ꯊꯕꯛ ꯇꯧꯕꯤꯅꯤꯡꯕ ꯀꯩꯅꯣ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯨ ꯕ꯭ꯔꯥꯟꯁ ꯑꯅꯤ ꯁꯨꯕꯅꯤꯅ ꯚꯦꯀꯦꯟꯁꯤꯁꯦ ꯑꯗꯨꯝ ꯍꯥꯡꯉꯒ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯎꯋꯦ ꯈꯔ ꯇꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯈꯥꯗ ꯍꯥꯞꯆꯔꯝꯒꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯅꯤꯄꯨꯔ ꯃꯆꯥꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯝꯗꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯦꯈꯔ ꯌꯥꯝꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯁꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯣꯏꯅ ꯌꯥꯔꯤꯈꯩ ꯃꯅꯤꯄꯨꯔ ꯃꯆꯥꯁꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯦ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯔꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯔꯤꯁꯦꯞꯁꯟꯒꯤ ꯚꯦꯀꯦꯟꯁꯤ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯎ ꯆꯥꯟꯅ ꯇꯥꯔꯒꯗꯤ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯁꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯃꯊꯪ ꯀꯃꯦꯟꯁꯦ ꯑꯩ ꯀꯥꯎꯗꯤ ꯀꯥꯎꯔꯦ ꯀꯩ ꯍꯥꯏꯕꯅꯣꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯌꯨꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯌꯥꯝ ꯆꯨꯏꯌꯦ ꯍꯟꯗꯛꯁꯦ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯣꯡ ꯆꯨꯏꯌꯦ ꯑꯗꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎ ꯉꯁꯤ ꯐꯥꯎꯕ ꯍꯥꯡꯗꯔꯤ ꯑꯔꯣꯏꯕ ꯀꯃꯦꯟ ꯑꯃꯇꯪꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯝꯒꯦ ꯃꯌꯥꯝꯅ ꯀꯅꯥ ꯃꯃꯤꯡꯗꯤ ꯑꯩ ꯀꯥꯎꯔꯦ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯛꯕꯥꯡ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯃꯨꯛꯕꯥꯡ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯇꯧꯖꯗ꯭ꯔꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯒ ꯇꯧꯕꯁꯦ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯣꯏ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯒꯗꯕꯅꯣꯗꯨꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁ꯭ꯇꯥꯐꯁꯤꯡꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯑꯩ ꯆꯥꯃꯤꯟꯅꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟꯠ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯇꯤꯚ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯑꯗꯒꯤ ꯍꯤꯟꯗꯤ ꯑꯩꯅ ꯍꯩꯇꯕ ꯉꯥꯡꯕꯁꯤꯡ ꯃꯌꯥꯝ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯎꯠꯆꯔꯛꯀꯦ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ